My dear students, welcome to my channel. Ngarang channel sigi humni sanba numit phawbada aikhoina nainakhiba parajing do haibetang ningsingake ko amangsa hana. Ngarang manga suba para saitap mayak nipan gi matang da nainakre adagidi alushu taruk suba parada kogi mapung mayak kunga tareto madudaida saitap mayak nipan je hapsin ba matamda tapsin ba matamda karam ba khonthok lakani haibagi matangda nainakre loina na adia hariba mapung mayak se masdaida saitap mayak taru ko atap haribajne yanab haribajne sainab haribajne wanab haribajne shaunab haribajne nung haribajne hariba saitap mayak taruk se hapako matamda karam ba khonthok karam ba mayak lake haibadugi matangda topic ahum je haibadi para ahum je ngarang nainakre ngasigi marini sanba numisigi waina khoina channel sida naina gadawriba haibadi ta kadawriba para se kari parano haiba matam jaida khoigi nipan suba parane ba jantai ko mangja nipan suba para jaida kari haigi haiba matam jaida atiyada saitap tablaga thopa khonthok mayesing hariba parajini ko ngasi naina gadawri je amuka harake ko atiyada saitap tablaga thopa khonthok mayesing hariba parasing jinayaba ngasi naina rakadawri je munmuna taroko sarna talokpa je masdaida hariba atiya hariba mayekse masdaida saitap tablaga thopa khonthok mayesing do adu warakadaiba parage ko ngamuna taroko atiya hariba mayesdaida atap hariba mayekse hapsinba tapsinba matamda atiya atap haidana lakanayaba ngarang takre ko aduga yauba wahi ama yu haragana atiya atap lu lai unab lu alu ana parakanayaba auka parake ko atiya atap lu lai unab lu alu hadana parakanayaba hayan pakhada atiya atap yauba ko posak ama natragana wahi ama natragana puat ama iwan harapa matanda sama nai ko atiya atap alu lai unab lu alu hadana irakadawa adagi mathangta atiya yena sina khoina kari hana parani haptanda da yana parakane ba atiya yanapse yana parakane ba ko yana aduga atiya yanap je yauba wahi ama yu hargana atiya yanap ka ko atap ka ka ga go atap ga ka ri rai inap ri ka ga ri hadana ko irakadawa tauka harake ko atiya yanap yauba wahi ama natragana posak ama yu hargadi atiya yanap ka ko atap ka ga go atap ga ga ri rai inap ri ka ga ri hadana irakadawa kenta ko ngja pakhagi ju khandaba yade duga ta ine matam sai dadi munmuna ta ko ngja hayona ba mathangda atiya sainap ko atiya sainap hapsulagana ai hadana parakana ba atiya sainap ai yauba wahi ama yu haragana atiya sainap ai ko atiya sainap ai lere saida dil rider aider amka parake ko atiya sainap ai haiba malare aduga dil rider ai ga dar ga punchila kanda aider hadana lakadori ba gandare ko ngja mathangi pesta mu yangaje atiya wanap ko wo atiya wanap wo yauba ko wahi iu haragana atiya wanap wo lare aduga zil atap ja wo ja kadai ko atiya wanap wo ja zil atap ja wo ja lare ko
ꯃꯊꯪꯗ ꯑꯇꯤꯌꯥ ꯁꯥꯎꯅꯞ ꯑꯧ ꯀꯣ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯃꯄꯣꯛ ꯃꯌꯦꯛꯁꯤꯗꯩꯗ ꯁꯥꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯥꯞꯁꯤꯜꯂꯒꯗꯤ ꯑꯇꯤꯌꯥ ꯁꯥꯎꯅꯞ ꯑꯧ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕꯀꯣ ꯑꯧ ꯌꯥꯎꯕ ꯋꯥꯍꯩ ꯑꯃ ꯏꯌꯨ ꯍꯥꯏꯔꯒꯅ ꯑꯇꯤꯌꯥ ꯁꯥꯎꯅꯞ ꯑꯧ ꯂꯩꯔꯦꯀꯣ ꯋꯥ ꯋꯥꯏ ꯑꯥꯇ ꯋꯥ ꯑꯋꯥ ꯊꯧ ꯊ ꯑꯋꯥꯊ ꯕꯤ ꯕꯥ ꯏꯅ ꯕꯤ ꯑꯋꯥꯊꯕꯤ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ ꯑꯇꯤꯌꯥ ꯁꯥꯎꯅꯞ ꯑꯧ ꯋꯥ ꯋꯥꯏ ꯑꯥꯇ ꯋꯥ ꯑꯋꯥ ꯊꯧ ꯊ ꯑꯋꯥꯊ ꯕꯤ ꯕꯥ ꯏꯅ ꯕꯤ ꯑꯋꯥꯊꯕꯤ ꯀꯣ ꯑꯋꯥ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃꯒ ꯊꯕꯤ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃꯒ ꯊꯕꯤ ꯑꯅ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯑꯃꯁꯨ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯦꯕꯜꯗ ꯃꯅꯥ ꯃꯁꯤꯡꯗ ꯑꯗꯨꯅ ꯑꯋꯥꯊꯕꯤ ꯃꯊꯪꯗꯅ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯤꯗꯩꯗ ꯅꯨꯡ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯇꯤꯟꯁꯤꯜꯂꯒꯅ ꯑꯇꯤꯌꯥ ꯅꯨꯡ ꯑꯪ ꯍꯥꯏꯗꯅ ꯄꯥꯔꯛꯀꯅꯦꯕ ꯀꯣ ꯑꯇꯤꯌꯥ ꯇꯤꯟꯁꯤꯟꯕ ꯅꯨꯡ ꯑꯪ ꯍꯥꯏꯗꯅ ꯄꯥꯔꯛꯑꯅꯤ ꯑꯪ ꯌꯥꯎꯕ ꯋꯥꯍꯩ ꯏꯌꯨ ꯍꯥꯏꯔꯒꯅ ꯑꯇꯤꯌꯥ ꯅꯨꯡ ꯑꯪ ꯂꯩꯔꯦ ꯑꯗꯨꯒ ꯒꯨꯔ ꯒꯨ ꯎꯅꯞ ꯔꯥꯏ ꯒꯨꯔ ꯑꯪꯒꯨꯔ ꯍꯥꯏꯗꯅ ꯏꯔꯛꯀꯗꯣꯏꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯑꯇꯤꯌꯥ ꯅꯨꯡ ꯑꯪ ꯒꯨꯔ ꯒꯨ ꯎꯅꯞ ꯔꯥꯏ ꯒꯨꯔ ꯑꯪꯒꯨꯔ ꯍꯥꯏꯗꯅ ꯄꯥꯔꯛꯀꯗꯧꯕ ꯂꯣꯏꯅꯅ ꯏꯔꯛꯀꯗꯧꯕ ꯃꯁꯤꯗꯩꯁꯤꯗꯩꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯁꯥꯔꯅ ꯑꯇꯤꯌꯥ ꯑꯥꯇꯞ ꯑ ꯑꯇꯤꯌꯥ ꯌꯦꯟꯅꯞ ꯌꯦ ꯑꯇꯤꯌꯥ ꯆꯩꯅꯞ ꯑꯩ ꯑꯇꯤꯌꯥ ꯋꯥꯅꯞ ꯋꯣ ꯑꯇꯤꯌꯥ ꯁꯥꯎꯅꯞ ꯑꯧ ꯑꯃꯗꯤ ꯑꯇꯤꯌꯥ ꯅꯨꯡ ꯑꯪ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯦ ꯃꯁꯤ ꯌꯥꯎꯕ ꯋꯥꯍꯩ ꯑꯃꯃꯝ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯣꯏꯅꯅꯕ ꯄꯤꯖꯔꯦꯀꯣ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯄꯤꯔꯝꯕ ꯅꯠꯇꯕꯗ ꯅꯈꯣꯏꯅ ꯈꯪꯖꯕ ꯃꯌꯦꯛ ꯂꯩꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯌꯦꯡ ꯑꯗꯨꯝ ꯏꯁꯄꯦꯂꯤꯡꯕꯨ ꯆꯨꯝꯃꯕ ꯍꯥꯏꯕꯗꯤ ꯕꯅꯥꯟꯕꯨ ꯆꯨꯝꯃꯕ ꯂꯣꯏꯅꯅ ꯈꯣꯟꯊꯣꯛꯄꯨ ꯂꯩꯔꯒꯗꯤ ꯄꯔꯤꯈ꯭ꯌꯥꯗ ꯏꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯗꯨꯝ ꯐꯨꯜ ꯃꯥꯔꯛ ꯐꯪꯒꯅꯤꯀꯣ ꯑꯉꯥꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕꯁꯤꯃꯛ ꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛ 9ꯁꯨꯕ ꯄꯔꯥꯁꯦ ꯂꯣꯏꯁꯤꯜꯂꯦ ꯉꯔꯥꯡ 8ꯁꯨꯕ ꯄꯔꯥꯗꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯃꯌꯦꯛꯁꯤꯡꯁꯦ ꯑꯗꯨꯝ ꯇꯝꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ 9ꯁꯨꯕ ꯄꯔꯥꯁꯦ ꯀꯩꯁꯨ ꯂꯨꯕ ꯑꯣꯏꯗ꯭ꯔꯦꯅ ꯂꯧꯔꯦ ꯁꯥꯔꯅ ꯑꯗꯨꯅ 9ꯁꯨꯕ ꯄꯔꯥꯁꯦ ꯑꯗꯨꯝ ꯃꯇꯥꯡꯁꯤꯗꯩꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯌꯥ ꯁꯨꯕꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯥꯏꯕ ꯃꯇꯝꯗꯩꯗ 9ꯁꯨꯕ ꯄꯔꯥꯗ ꯂꯥꯛꯑꯦꯀꯣ 9ꯁꯨꯕ ꯄꯔꯥ ꯀꯣ 9ꯁꯨꯕ ꯄꯔꯥꯁꯤꯗꯩꯗ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯩꯇꯞ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯍꯥꯏꯗꯅ ꯂꯥꯛꯑꯦ ꯀꯣ ꯆꯩꯇꯞ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯆꯩꯇꯞ ꯃꯌꯦꯛ ꯀꯌꯥ ꯂꯩ ꯍꯥꯏꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯀꯥꯎꯔꯕ꯭ꯔꯣ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯣ ꯀꯅꯥ ꯈꯪꯕ ꯌꯥꯎꯒꯦ ꯆꯩꯇꯞ ꯃꯌꯦꯛ ꯀꯌꯥ ꯂꯩ ꯍꯥꯏꯈ꯭ꯔꯒꯦ 9 ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯠꯇ꯭ꯔꯥ ꯉꯔꯥꯡꯒꯤ ꯀ꯭ꯂꯥꯁꯇ ꯆꯩꯇꯞ ꯃꯌꯦꯛ 9 ꯂꯩ ꯍꯥꯏꯈ꯭ꯔꯦ आतप ईनप ऊनप येनप चैनप वनप सौनप नुंग हाइदना चैतप मयक निपाल लेना ताखरेको ngarang sarna ngarangi class da aduga ngasi amuk tamakadosna hairiba chaitab mayam nipan do adu sijinabagi mawong lakadoiba kyan tare ko khangabo chaitab mayam nipan do sijinabagi mawong lakadoiba ngarang lairik tadi kok hairiba mapung mayam do maldaida khaktama chaitab mayam nipan do tapsilaga ko laita khaktama pire adubu aduna tabda sarna samda laida adagi ngauda kaidana tralonba mayak mapung mayak kunga tare tudeda chaitab mayam nipan duna hapako matanda magi tonganba khontho amam lei hadana hagibado adu mula kadore ko ngasi aduna si munataro ko munataro लाइक मुन्नयंगो अदुगा सार पारागा हयं पैखादा हंगकदौबगी मवोंदो अदुसुदुम हाइरागे यारेको ताकप लोइरबा मतुंसैदा हौजि अहानबा मक्तदा लाए मापुंग मयक्ता आतप सिजनबगी मवोंग ngarang dilu takrabani ko sun memory torapani ko sidi ngarang haigi basingdo मापुंग मयक्ता आतप सिजनबगी मवोंग
ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯉꯔꯥꯡꯅ ꯀꯣꯛꯇ ꯈꯛꯇꯪ ꯁꯦꯟꯅꯕ ꯑꯗꯨꯒ ꯉꯔꯥꯡ ꯁꯥꯔꯅ ꯁꯤ ꯈꯣꯟꯊꯣꯛ ꯂꯩ ꯍꯥꯏꯕꯗꯤ ꯁꯥꯔꯅ ꯈꯔ ꯀꯣ ꯗꯤ ꯍꯥꯏꯈꯔꯦ ꯅꯤꯡꯁꯤꯡꯈꯔꯦ ꯑꯗꯨꯒ ꯉꯁꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯀꯣ ꯂꯥꯏꯔꯤꯛꯁꯤꯗꯩꯗꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯅꯤꯀꯣ ꯉꯔꯥꯡ ꯁꯥꯔꯅ ꯄꯤꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯄꯥꯔꯁꯤꯀꯣ ꯑꯉꯥꯡꯁꯥ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯔꯦꯗꯤ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯁ꯭ꯇꯥꯔꯠ ꯉꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗꯅꯦ ꯑꯥꯇꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯉꯧ ꯑꯥꯇꯞ ꯉꯥ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯕꯅꯥꯜ ꯑꯃꯗꯤ ꯄꯤꯛꯆꯔꯁꯨ ꯄꯤꯔꯦꯀꯣ ꯉꯧ ꯑꯥꯇꯞ ꯉꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯊꯪꯗ ꯂꯩꯔꯦ ꯇꯤꯜ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯑꯥꯇꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯇꯤꯜ ꯑꯥꯇꯞ ꯇꯥ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯀꯣ ꯌꯦꯠꯂꯣꯝꯗꯅ ꯀꯣ ꯕꯅꯥ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔ ꯂꯣꯏꯅꯃꯛ ꯄꯤꯔꯦ ꯁꯤꯁꯨ ꯌꯦꯡꯁꯤꯜꯂꯨꯀꯣ ꯃꯌꯦꯛꯁꯦ ꯀꯥꯎꯗꯅꯅꯕꯒꯤ ꯇꯤꯜ ꯑꯥꯇꯞ ꯇꯥ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯊꯪꯗ ꯊꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯑꯥꯇꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯁꯤꯗꯩꯗ ꯀꯔꯤ ꯈꯣꯟꯊꯣꯛ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯃꯇꯝꯗꯩꯗ ꯊꯧ ꯑꯥꯇꯞ ꯊꯥ ꯍꯥꯏꯔꯤꯕꯁꯦ ꯂꯥꯛꯀꯅꯦꯕ ꯀꯣ ꯊꯧ ꯑꯥꯇꯞ ꯊꯥ ꯁꯣꯝꯗꯁꯨ ꯄꯤꯔꯦꯀꯣ ꯊꯧ ꯑꯥꯇꯞ ꯊꯥ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯄꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗꯩꯗ ꯑꯗꯨꯝ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯉꯥꯡꯁꯥ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯑꯍꯨꯝ ꯄꯤꯔꯦ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯄꯤꯔꯤꯕ ꯑꯍꯨꯝꯁꯦ ꯅꯠꯇꯕꯗꯅꯦ ꯑꯗꯨꯝ ꯃꯥꯒꯤ ꯈꯣꯟꯊꯣꯛꯄꯨ ꯂꯩꯔꯕ ꯀꯣ ꯈꯣꯟꯊꯣꯛꯄꯨ ꯂꯩꯔꯒꯗꯤ ꯅꯣꯏꯅ ꯑꯗꯨꯝ ꯍꯌꯦꯡ ꯑꯣꯔꯦꯜ ꯇꯦꯁꯇ ꯍꯪꯉꯛꯄ ꯑꯣꯏꯔꯒꯁꯨ ꯔꯤꯇꯜ ꯇꯦꯁꯇ ꯍꯪꯉꯛꯄ ꯑꯣꯏꯔꯒꯁꯨ ꯅꯣꯏꯅ ꯑꯗꯨꯝ ꯏꯅꯤꯡꯕ ꯃꯌꯦꯛꯇꯣ ꯏꯔꯛꯄ ꯌꯥꯏ ꯈꯨꯝꯅꯤꯡꯕ ꯄꯥꯈꯨꯝ ꯈꯨꯝꯃꯛꯄ ꯌꯥꯏꯑꯕ ꯀꯣ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕꯁꯤꯃꯛ ꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯅꯤꯌꯣꯝ ꯂꯩꯇꯦ ꯀꯣ ꯑꯗꯨꯒ ꯁꯥꯔꯅ ꯏꯁꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯊꯥꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯕꯨꯗꯤ ꯑꯗꯨꯝ ꯐꯣꯇꯣ ꯀꯥꯞꯄꯒ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯗꯅ ꯄꯤꯛꯆꯔꯁꯤꯒ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯁꯦ ꯀꯣ ꯄꯤꯛꯆꯔꯁꯦ ꯁꯣ ꯇꯧꯔꯒ ꯂꯣꯏꯅꯃꯛꯄꯨꯗꯤ ꯍꯥꯟꯅ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯅꯣꯏꯗ ꯀꯩꯁꯨ ꯑꯅꯧꯕ ꯑꯔꯨꯕ ꯑꯣꯏꯅꯕꯨꯗꯤ ꯊꯣꯛꯑꯝꯃꯔꯣꯏ ꯁꯨꯝ ꯅꯤꯡꯁꯤꯡꯉꯣ ꯄꯩꯈꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯁꯄꯦꯂꯤꯡꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯏꯕ ꯁꯥꯟꯅꯔꯣ ꯑꯉꯥꯡꯁꯥ ꯏꯁꯄꯦꯂꯤꯡ ꯆꯨꯝꯅꯅꯕꯒꯤ ꯂꯣꯏꯅꯅ ꯈꯨꯏ ꯐꯖꯅꯅꯕꯒꯤ ꯅꯣꯏꯒꯤ ꯀ꯭ꯂꯥꯁ 1ꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯏꯁꯄꯦꯂꯤꯡ ꯂꯥꯟꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯏꯁꯄꯦꯂꯤꯡ ꯂꯥꯟꯕ ꯂꯣꯏꯅꯅ ꯈꯨꯏꯁꯦ ꯌꯥꯝꯅ ꯐꯖꯗꯕ ꯈꯨꯏꯁꯦ ꯃꯆꯥ ꯇꯥꯅ ꯐꯖꯅ ꯏꯕ ꯑꯉꯥꯡꯁꯦ ꯃꯃꯥꯡꯒꯤ ꯂꯥꯁ ꯏꯌꯥꯔꯒꯤ ꯑꯉꯥꯡꯗꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯈꯨꯏꯁꯦ ꯌꯥꯝꯐꯖꯅ ꯋꯥꯍꯩ ꯑꯃ ꯏꯕ ꯂꯣꯏꯔꯒ ꯋꯥꯍꯩ ꯑꯃ ꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯋꯥꯍꯩ ꯑꯃꯒꯒꯤ ꯃꯔꯛꯇ ꯒꯦꯞ ꯈꯔ ꯍꯥꯏꯕꯗꯤ ꯏꯁꯄꯦꯁꯈꯔ ꯊꯝꯃꯒ ꯃꯌꯦꯛꯇꯣ ꯍꯌꯦꯡ ꯅꯥꯟꯅ ꯏꯔꯛꯄ ꯑꯉꯥꯡꯁꯦ ꯈꯨꯏ ꯐꯖꯕꯒꯤꯗꯃꯛꯇ ꯁꯥꯔꯅ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯈꯨꯏ ꯐꯖꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯃꯥꯔꯛ 2 ꯅꯠꯇ꯭ꯔꯒꯅ 3 ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯍꯌꯦꯡ ꯀꯣꯏꯁꯟꯗꯁꯨ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯀꯣ ꯈꯨꯏ ꯐꯖꯅ ꯏꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯃꯥꯔꯛ 2 ꯍꯥꯞꯀꯅꯤ 3 ꯍꯥꯞꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯌꯦꯡ ꯀꯣꯏꯁꯟꯗꯁꯨ ꯏꯔꯛꯀꯅꯤ ꯑꯗꯣ ꯄꯩꯈꯥꯗ ꯀꯣ ꯃꯇꯝꯗꯨꯗ ꯈꯨꯗꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯦꯝꯕ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯦ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯌꯨꯝꯗ ꯏꯕ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯖꯅ ꯀꯣ ꯃꯄꯥ ꯆꯨꯝꯅ ꯀꯣ ꯋꯥꯍꯩ ꯑꯃ ꯏꯕ ꯂꯣꯏꯔꯒ ꯋꯥꯍꯩ ꯑꯃꯒꯤ ꯃꯔꯛꯇ ꯒꯦꯞ ꯏꯁꯄꯦꯁ ꯊꯝꯃꯒ ꯏꯕ ꯇꯝꯃꯣꯕ ꯍꯧꯖꯤꯛꯇꯒꯤ ꯌꯨꯝꯗ ꯑꯗꯨꯒ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯁꯨ ꯀꯃꯥꯏꯅ ꯏꯒꯗꯣꯏꯅꯣ ꯍꯥꯏꯗꯅ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯁꯨ ꯇꯥꯍꯜꯂꯣꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯃꯊꯪ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯑꯥꯇꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯀꯣ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯈꯣꯟꯊꯣꯛꯇ ꯀꯔꯝꯕ ꯋꯥꯍꯩꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯇꯥꯛꯄ ꯂꯣꯏꯔꯦ ꯅꯣꯏ ꯂꯣꯏꯅꯅꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯈꯪꯉꯝꯃꯅꯤ ꯍꯥꯏꯗꯅꯁꯨ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯃꯄꯨꯡ ꯃꯌꯦꯛꯇ ꯏꯅꯞ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯗꯨꯝ ꯄꯥꯊꯔꯛꯀꯦꯀꯣ ꯂꯣꯏ ꯏꯁꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯊꯥꯕꯗ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯑꯣꯀꯦ ꯔꯦꯗꯤ ꯃꯤꯠ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯏꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯃꯤꯠ ꯏꯅꯞ ꯃꯤ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯃꯤ ꯍꯥꯏꯗꯤ ꯈꯪꯉꯦꯀꯣ ꯁꯣꯝꯗ ꯄꯤꯛꯆꯔꯁꯨ ꯎꯠꯂꯦ ꯃꯤꯠ ꯏꯅꯞ ꯃꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯀꯩꯗ ꯅꯞꯄꯗꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯐꯛꯂꯥꯡꯗ ꯀꯩꯗ ꯅꯞꯄ ꯃꯤꯗꯨꯕꯨꯅꯤꯀꯣ ꯃꯊꯪꯗ ꯐꯝ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗ ꯏꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯟꯕ ꯃꯇꯝꯁꯤꯗ
ꯐꯝ ꯏꯟꯅꯞ ꯐꯤꯁꯦ ꯂꯥꯛꯀꯅꯦꯕ ꯐꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯠꯅꯔꯤ ꯏꯟꯅꯔꯤꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗꯒ ꯐꯩꯖꯨꯞ ꯁꯨꯞꯅꯔꯤꯕ ꯐꯤꯗꯨꯕꯨꯅꯤꯀꯣ ꯐꯝ ꯏꯟꯅꯞ ꯐꯤ ꯂꯩꯔꯦꯀꯣ ꯁꯤꯗꯩꯗ ꯄꯤꯛꯆꯔꯒ ꯂꯣꯏꯅꯅ ꯃꯊꯪꯗ ꯍꯨꯛ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗ ꯏꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯍꯨꯛ ꯏꯅꯞ ꯍꯤ ꯍꯥꯏꯔꯤꯕ ꯀꯣ ꯋꯥꯍꯩꯁꯦ ꯂꯥꯛꯀꯅꯦꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯨꯛ ꯏꯅꯞ ꯍꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇꯒ ꯌꯥꯎꯕ ꯕꯣꯠꯇꯣ ꯀꯣ ꯅꯣꯏ ꯍꯤ ꯇꯣꯡꯕ ꯌꯥꯎꯅꯔꯕ꯭ꯔꯣ ꯍꯤ ꯃꯁꯛꯇꯤ ꯇꯣꯡꯗ꯭ꯔꯒꯁꯨ ꯃꯁꯛꯇꯤ ꯈꯪꯕ꯭ꯔꯥ ꯀꯣ ꯅꯣꯏ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯍꯤꯁꯦ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯑꯌꯥꯝꯕꯅ ꯃꯁꯛ ꯈꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯀꯣ ꯂꯣꯛꯇꯥꯛ ꯄꯥꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯆꯠꯄ ꯃꯇꯝꯗ ꯂꯣꯛꯇꯥꯛꯇꯒ ꯑꯗꯨꯝ ꯀꯣ ꯇꯣꯡꯅꯕ ꯍꯤꯗꯨꯅꯤꯀꯣ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯎꯄꯥꯏꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯏꯁꯤꯡꯗ ꯀꯨꯝꯃꯒ ꯆꯠꯂꯗꯤ ꯆꯣꯠꯂꯤꯗꯅ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤ ꯃꯤꯟꯁ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯑꯃꯅꯤ ꯎꯄꯥꯏ ꯑꯃꯅꯦꯕ ꯍꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯑꯃꯗꯨꯗꯩꯗ ꯌꯥꯎꯔꯛꯈꯤꯅꯤꯀꯣ ꯂꯥꯏꯔꯤꯛ ꯑꯃꯗꯩꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯈꯔ ꯏꯌꯨ ꯈꯣꯠꯂꯨ ꯑꯗꯨꯗꯩꯗꯁꯨ ꯑꯗꯨꯝ ꯄꯤꯕꯗꯕꯨꯗꯤ ꯌꯥꯎꯔꯛꯑꯅꯤ ꯑꯗꯣ ꯍꯌꯦꯡ ꯃꯇꯝꯗꯣ ꯌꯧꯔꯛꯑꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯛꯑꯒꯦ ꯑꯗꯨꯕꯨ ꯍꯨꯛ ꯏꯅꯞ ꯍꯤ ꯍꯥꯏꯔꯤꯕ ꯀꯣ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯟꯁ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯕꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯎꯄꯥꯏ ꯑꯃꯅꯦꯕ ꯃꯁꯤꯗꯩꯁꯤꯗ ꯇꯣꯡꯉꯒ ꯏꯁꯤꯡꯗ ꯆꯠꯂꯅꯤ ꯃꯁꯤꯗꯩꯗ ꯇꯣꯡꯉ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯆꯣꯠꯀꯗꯧꯕ ꯏꯁꯥ ꯆꯣꯠꯀꯗꯧꯕꯗꯣ ꯑꯗꯨ ꯆꯠꯂꯔꯣꯏꯕꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯁꯤꯡ ꯉꯥ ꯐꯥꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯁꯤꯅ ꯃꯣꯏꯒꯤ ꯂꯥꯡ ꯀꯥꯏꯕ ꯀꯣ ꯂꯥꯡ ꯊꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟ ꯆꯤꯡꯕ ꯀꯩꯗꯧꯕꯗ ꯀꯣ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒ ꯇꯧꯅꯔꯤꯁꯤꯡꯗꯣ ꯀꯣ ꯄꯥꯠ ꯂꯩꯕ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯁꯤꯡꯁꯦ ꯃꯁꯤꯅ ꯃꯣꯏꯒꯤ ꯂꯨ ꯂꯥꯡ ꯊꯥꯛꯄ ꯀꯥꯏꯕꯗ ꯁꯤꯖꯤꯟꯅꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯑꯃꯅꯤꯀꯣ ꯍꯤꯁꯦ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯐꯥꯛꯇꯣꯛꯑꯁꯤ ꯃꯊꯪꯗ ꯂꯥꯛꯑꯦ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯀꯣ ꯃꯊꯪꯗꯅ ꯃꯄꯨꯡ ꯃꯌꯦꯛꯇ ꯎꯅꯞ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ ꯃꯄꯨꯡ ꯃꯌꯦꯛꯇ ꯎꯅꯞ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯀꯗꯒꯦ ꯀꯔꯝꯕ ꯋꯥꯍꯩ ꯀꯔꯝꯕ ꯃꯌꯦꯛ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯈꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯀꯣ ꯎꯅꯞ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯀꯣ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯜꯂꯒꯗꯤ ꯍꯥꯞꯆꯤꯜꯂꯒꯗꯤ ꯈꯧ ꯎꯅꯞ ꯈꯨ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯈꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯜꯂꯒꯗꯤ ꯇꯞꯁꯤꯜꯂꯒꯗꯤ ꯈꯧ ꯎꯅꯞ ꯈꯨ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯁꯤꯅ ꯈꯧ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯀꯣ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯇꯞꯁꯤꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯈꯧ ꯎꯅꯞ ꯈꯨ ꯂꯩꯔꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯎꯅꯞ ꯌꯥꯎꯕ ꯋꯥꯍꯩ ꯏꯌꯨ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯀꯩ ꯂꯥꯛꯑꯅꯤ ꯈꯨꯗꯦꯡ ꯈꯧ ꯎꯅꯞ ꯈꯨ ꯗꯦꯡ ꯗꯤꯜ ꯌꯦꯅꯞ ꯉꯧ ꯂꯣꯟꯁꯨꯝ ꯗꯦꯡ ꯈꯨꯗꯦꯡ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯈꯨꯗꯦꯡ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯔꯥꯏꯕ ꯃꯌꯥꯝ ꯂꯩꯀꯣ ꯅꯣꯏꯅ ꯑꯗꯨꯝ ꯏꯅꯤꯡꯕ ꯑꯗꯨꯝ ꯈꯨꯅꯨꯒꯨꯝꯕ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯅꯣꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯏꯔꯛꯄꯗ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯈꯧ ꯎꯅꯞ ꯈꯨ ꯗꯦꯡ ꯗꯤꯜ ꯌꯦꯅꯞ ꯉꯧ ꯂꯣꯟꯁꯨꯝ ꯗꯦꯡ ꯈꯨꯗꯦꯡ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯅꯕ ꯀꯣ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯀꯩꯗꯧꯕꯗꯒ ꯁꯤꯖꯤꯟꯅꯕ ꯈꯨꯗꯦꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯐꯤ ꯁꯨꯕꯗꯒ ꯁꯤꯖꯤꯟꯅꯕꯗꯣ ꯃꯊꯪꯗ ꯇꯤꯜ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯇꯤꯜ ꯎꯅꯞ ꯇꯨ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯇꯤꯜ ꯎꯅꯞ ꯇꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯤꯜ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯜꯂꯒꯗꯤ ꯇꯤꯜ ꯎꯅꯞ ꯇꯨ ꯍꯥꯏꯗꯅ ꯂꯥꯛꯑꯅꯦꯕꯀꯣ ꯑꯃꯨꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯎꯅꯞ ꯌꯥꯎꯕ ꯃꯌꯦꯛ ꯏꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯤꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯂꯥꯛꯀꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯇꯤꯜ ꯎꯅꯞ ꯇꯨ ꯃꯁꯥꯒꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯄꯥ ꯏꯅꯞ ꯄꯤ ꯇꯨ ꯄꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯀꯣꯛꯇ ꯎꯅꯕ ꯇꯨ ꯄꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯄꯥ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗ ꯎꯅꯞ ꯍꯥꯏꯔꯤꯕ ꯆꯩꯇꯞ ꯃꯌꯦꯛꯁꯦ ꯇꯞꯁꯤꯟꯕ ꯇꯥꯔꯒꯗꯤ
ꯄꯥ ꯎꯅ ꯄꯨ ꯍꯥꯏꯗꯅ ꯂꯥꯛꯀꯅꯦꯕ ꯉꯔꯥꯡ ꯀꯣꯛ ꯎꯅ ꯀꯨ ꯑꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥ ꯎꯅ ꯄꯨ ꯑꯅ ꯂꯥꯛꯑꯅꯦꯕꯀꯣ ꯄꯥ ꯎꯅ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯣ ꯎꯅ ꯌꯥꯎꯕ ꯋꯥꯍꯩ ꯏꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯁꯤꯁꯨ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯄꯥ ꯎꯅ ꯄꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯧꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯄꯨꯡ ꯑꯅ ꯂꯥꯛꯀꯗꯣꯏꯕ ꯍꯌꯦꯡ ꯀꯣꯏꯁꯟꯒꯤ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯒꯤꯁꯨ ꯎꯅꯞ ꯌꯥꯎꯕ ꯃꯌꯦꯛ ꯑꯍꯨꯝ ꯏꯌꯨ ꯑꯅꯤ ꯏꯌꯨ ꯑꯃ 이유 ꯈꯔ 이유 하ꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯈꯨꯗꯦꯡ ꯇꯨꯄꯤ ꯄꯨꯡꯁꯦ 이ꯔꯛꯀꯗꯧꯕ ꯑꯣꯀꯦ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯀꯦ ꯊꯦꯡꯛꯁ